Hello Johnny, what put delay da? Kayam pamge? Sale bunuardi, pami ke leida. Arang da men mare thung labani. Yare. Ayum da ne, leng da dum legin. Lao. Pabong, em te changjarke. Nang la bra. Song. Hey, nang idu kamai tawre. Oire Pabong. Nungare da. Handaki thasimu posit khwadi phabasi leitre ne. Suman sum lift na satharadi khara leragadi Manipur ki tangkhai amadi aikhoi gi oibi yarani. Chumme Pabong. Ado Pabong handakse. Tungi urakadaba na sing mangjalak henjalak pasidane. Drugs ke mayokta lebakse. Iho kana toksalagli. Ado Pabong matam kitang lepkhisira. Hey, panganu ne. Naha mangba shiba aikhoi kaimta khangdi. Sel phangba ina khunba mi uraga loire. Kaim khalunu. Aikhoi gi ne soktraga loire. Hey, atai lairi nang na handak taleba sel si kaya mukti shure. Pabong masi si ni mukti suramadra na khalle. 10% di aina nangonda pirani. Aduga ngasina ne nangna si chalubagi se sima paishalu. Pabong sumai sum tawdi punchi se hingba ngamdong manjalebo. Sumi bani ne. Hello kana. Mane. Kariye. Kamaina. Pabong, Pedorano. Aige, amarta boxe baisanu pado. Miramda, overdose da laitri. Aina visasi sanora kalluwa. Ngasidi, aigi saawina sire. Aina ugi masagwa posa asibu. Shel khalagidaba. Migi masaka yama thawai maan kibado. Adugi mesado. Ngasidi isu phage. Magidama. Aina taliba sel se. Mahapamdra male. Ngasi drakta lai suraba. Miyoi kaya amagi layeng badane sisna naba. Ay shenpam singse katokrage haina khan.